DM College of Teachers Education ki Trainee Union asinduna nimfu mangarak suba College Week 2019-2020 ngasidagi DM College of Teachers Education ki campus ta hokre. Imphal City manungda lambi chinbana maram oiduna khongna chatliba micham miyam gi damak khudong chanana ba laingakna footbridge ahum tongan ba mafam singda saduna thamli adum oinamak footbridge sing asi miyamna khangba watpanara mapungphana sizinabagi chang nemli. Manipur Lainga ki Education Minister T.S. Radheshyamna Nagaland ki Chief Minister Nephew Rioga unaduna Bharat ki awang nungpok state singda lairiba Sainik School singna thengnuriba khudong chadaba singi matangda khanakre. Lieutenant General Rana Pratap Kalitabu Nagaland ki Dimapur da based over 3 Corps ki General Officer Commanding GOC oina khankre Mahak Kolkata ki Fort Williams da Indian Army Assistant Command ki Chief of Staff oina thabak tawribani. Tamthiraba coronavirus laichit na maram oiraga China da laikhidaba migi masing chamapan gani fan sukre aduga laichit asina sokhalaba migi masing na lising nimpu yokre haina China ki National Health Commission at lauthokre ngarang khakta da mioi maudraga taret sikhibaga loinana anobu case lising ahumga humfugani thoi confirm tawki amarom da mioi lising ahumga chanipan ga marifuga mathoina hospital da laingdaba matungda phagalakpadagi discharge tawkre hairi. Hindu community ga BJP ga karigumba hiram amatada manabalaite kana gumbana BJP bu yaning drabasu madumakna Hindu community bu yaning de haina lobadi langani haina Rashtriya Swam Sevak Sangha RSS ki General Secretary Suresh Bhayaji Josina phone lauthokre. Ngasi Bihar gi Patna Gandhi Maidan area da yum amada bom pokhaibagi thogdokta mioi tara hena asok apan nangki mapangal leiraba bom adu matau karamna mafam adu da pokhai kibano haiba khangba ngamdri thogdok adu da yum manga hena akai atoi thokhan khre hairi thogdok adu da yum manga hena akai atoi thokhan khre hairi. Bangladeshi ni chingnaba sakhangdaba mioi mangana Meghalaya gi East Khasi Hills ki Pirkan Village ta nahani tamthina furamle thogdok asi ngarang nungthil pung ani makhairom tarakpa aduwaida Bangladeshi ni chingnaba mioi manga aduna India gi ngamkhai lansilaktuna nahani duda thawng adu chatharam khibani.